Kurumzari. ISTV ki paumiyang tabiri bisimbu Noribam Philips na taramokchari. Ahan madamar uiba pau. Border fencing gi matang da yengsin na ba committee ma sem na ba cabinet na ware flow kray. Kariguma dabi ama tawbagi ban blockade toksin na mangan tan bana kana ba purakti haina Deputy Chief Minister na fondo kray. Hamade NIT da international gi oiba academic atmosphere ama lehnan ba honor ragani haina Education Minister Okendro na fondo kray. Hauzi Paul Singh Sandong na pijari. Manipur amadi Myanmar ga taina bangam kaida sambal khari basida Manipur gi lam kaya mangale haiba wafum amalak libasi yangsinana ba principal secretary homna chairman oiba committee ama semna ba cabinet na ayaba pikrai sarkar gi wangangloi minister Mairangtem Okendro na phongdo kibada ngasi nungtil pung ahum dagi chief minister na chair logduna cabinet room da pangto kiba mifam asina chief minister get the bomb pokayan kib thong adubu khanna bagaloina na yaning da phongdo krai Sarkar na Santi Hanjilakna na batabakya locally ngai chirakta bom langsilamba thong ase Santi pamjaba Manipur miyam busingna bani haina cabinet mi pamasina yaning da phongdor ki state asigi hauji koiriba law and order gi matang disu khana bagaloina na hena fagana na ba wafam kya khana kre hari suspension of operation tonariba lalolup sina ground rule gi wangmada thabak thong kya chathariba si thingna na ba ground rule chapsana laksin na ba ware flow kre Police Department da ASI gi ahang bafam kya laiba amadi officer gi tangai fadaba laibana head constable chamari marifuni fan ASI da upgrade tawgani Tombisna High School laiba mapam asida kaitel sanana basu cabinet na ayaba pikre border fencing gi committee asida IG Intelligence Manipur IGR South BRTF DC Chandal SP Chandal amadi ADC Morena members sing oigani Additional Secretary Home na Member Secretary Oigani Committee asina border fencing gi issue asida yengsin bagaloina na report ama sarkar da langkhat kani madugi matungda chapsaba thabak lokat kani haire Kariguma dabi ama tawbagi su ban blockade hekta toksinba mangan tan ba asina kana ba karisu purakti haina Deputy Chief Minister gaikangamna phongdokre ngasi Mantri Pokri da laiba Retreat House da Awanongpok ki Congress Seva Dal gi numit tarini chatagadaba training camp ma hodop gi thoramda wafumasi Deputy Chief Minister na fondo kibane thoramada Social Welfare Minister Kumari AK Mirabai MLAT Mangi Babu Congress Seva Dal gi Awanongpok ki in charge AP Gurung Nehru Yuva Sangatan gi Vice Chairperson Tilotama Susurga ki Kemasida Awanongpok State Singdagi Punna Seva Dal gi Miyoi Chanirom na Sargyari Awanongpok lamdam gi in charge AP Gurungna Jonel gi oiba Sevadal gi training asida hiram kaya da akangai kyana wangangani Sevadal gi members na leba ki damak kari tawbiya haibagi matang da sukhana ne nagani MLA T Mangi Babuna Congress Party gi manungda Sevadal asi yamna maru oiba unit amane thaksi kasi tampam oiba unit asi mapangal kankatan ba mathoktai haike Deputy Chief Minister Gaikhangamna Lebakamagi Santi Laina Nunga Yaifana Laina Bohona Bada Sebadalna Chobutang Lore Ekoi Mio Bada Taksi Kasi Integrity Lehanaba Sebadalna Asigumba Training a Masin Basi Matang Chai Awanong Pokta Karigumba Amagi Ban Blocket Mipamipun Tauduna Sel Tanba Mi Hatpakaya Asina Kanabakarisu Purakte Masi Dharmanasu Yadi Haike. I wish this training is going to be done in the coming week, in time, in Chicago. This will be impacted yet at my soul for the unity and peaceful coexistence of the nation and the states across the country. National Institute of Technology Manipur gi Suba Foundation degi thoram pangtokre NIT asi international gi oiba academic atmosphere ama lehnan na ba honor gani hana Education Minister Wairangtem Okendro na phondokre ngasi tal dal laiba NIT campus ta pangtokiba foundation degi thoram aduda technical education gi controller KS Raschandra hanagi MU gi vice chancellor Professor C Amuba NIT Manipur gi governing body gi member KS Devabata Institute Asigi Director Dr. S. Birendra Amadi Atay Masagnay Mamio Kya Su Taramudu Sargyaki Tarungi Sarukamoina Handak Pangtokiba Essay Writing Competition Amadi Event Semester Gimakong Matang Taraba Mahiro Singh Manamatum Yantoki
Director Birendrana Hauzik Leriba temporary campus asi Sarkarna Atu Matamda permanent Oiba Jaga Amada arrangement Tawibana Mahiroi Singi Pebo Oigani NIT Manipurgi admission asi Bharat ki tongan mafam da counseling towa maramna lamdamasigi mahiroi kiana khangba watli maramaduna mathang chahidagidi media gi khutangda miyam khangnana ba loktokni phongdoki Professor C Amubana Institute asi Bharat Sarkarna Institute of National Importance haina status piba choktuk chaningai ni phongdoki Minister Marangtem Okendrona atu matamda hauzik langol da sagat liba anoba campus ta hongba yanana ba sarkar sina honagani Bharat Sarkarna National Institute of Technology state kudimakta hanglibasi sarkar asina science and technology gi lamda manaba human resource pinanaba pakatpani masina lebakasi chaukat pada chawna mateng pangani NIT Manipur gi policy partner oina state sarkarna achauba role lawgani hauzik tamliba regular course ki mathakta import export trade foreign exchange management tourism and hospitality industry transport and legislative umangi resourcing industrialization taunanaba amadi energy management gi matangda technical short term coursing institute asida hangnanaba honargani institute asi association of southeast asia nation gi study center oirgani loinana institute asida southeast asia gi lebak sing Myanmar Thailand Cambodia Laos Vietnam na chingba mahiroi sing tamnanaba maimasing tambagi khudong chaba piragani masipunamak asi Bharat Sarkar gi lugis policy gi sarukamoina paikhat kadabni haike nearer to our dream of making Manipur the region an economic hub capable of making a difference in country's economy. Destiny has placed Manipur from its most remote position to the most front state vis-a-vis the lugis policy. NIT Manipur has a bigger challenge to stay at par with the institution in many of the Asian Tiger and China. The Trans-Asia Highway interlinking railway connectivity around this region shall forever change Northeast India in terms of economy, connectivity, people's movement, work, lifestyle and cultures. State's priority and requirement will be changed. This is where NIT Manipur staying unique with bigger responsibility. Athauba singi numina lakpada Manipur gi Deputy Chief Minister Gakhangam nasu Manipur gi miyam da yaipa pawjal pirakle lamdam sigi ipaipu sinama pangal kallaba British sasan gi mayokta maithini khanglabasu mikha pongada saru sikibuna hena fai khanduna thengnaki balanpham ngasi gi mirolna ningsing bagaloinana makoina chen ki bathona lingjel adu ekoi kudimak ta lainanaba honaduna laibaki amatta oibagi wakalon adu sagan minar saibo wafamsu phongdorkle August ISTV Athoba Singi Ningsing Numitna Lakpada Manipur gi Governor Dr. Asni Kumar na miyandiyai papauzal pirakle Numitasina Ikogi Thauna Faraba Ipaipu Singh Bir Tikendraji Thangal General Amadi Atei Marebak Ningba Kayana Mamalaiba Kidamak Thawai Katkiba Adubu Ningsing Hale Lising Chanipan Mariframa Toida Sakti Lerba British Empire Ge Mayokta Ningka Tamnab Gidamak Lanteng Nakiba Asi Mika Pona Legidabagi Sharuk Thawai Tadopane Hena Fai Habasi Ipaipu Singh Aduna Thazaki Itiasik Oiraba Numitasina Ekoi Kudimak Punna Thabuk Tominadrabadi Mighty Haibasi Ningsingale. Tauramasi Pangtuk Pagaloinana, Lebakasigi, Ninka Tamba Amasung Apunbagi Saktam da Singner Pasing, Punna, Tengaminaba Wasak Lominar Sehari. Amaramda August ISTV Athoba Singi Ningsing Numit Asina Lakoda Manipurgi, Aroiba Ningtam Landa, Imalebaki the Maktawai Katkiba, Laikidraba Ipaipu Singi Mafamda, Manipuri Legislative Assembly Speaker, the Ace Locationa, Nolpagaloina Ikaikunabu Lockley. Lisingama Chanipan Maripurama Togi, land from Aduda Tauna Faraba, Ipaipu Singa, Kutkan Pangalda, Haling Balitraba, British Singa, Lantang Nakiba Adumak, Equipuna Makiyama Sokutaningani, land from Maduda, Jingmitami Animaki Tauna Faraba, Ipaipu Singa, Mama Lebaki the Makta, Matawai Tadoki. Ipaipu Sing Adugi, Matamasu Oiba Equina, Kanguko Oiba, Apipo Wakalon, Laitaba, Lingzen Manaba, Amato Abigi Wakalonda, Jana Chinana, Leminadana Lamdam Asi, Santi Lena, Leminar Sabu Wapam Pundurgli.
Germany da handak pangtokiba Junior Hockey World Cup ta bronze medal fanglakrabi Indian team da sarukiya kiba Manipuri sanaroi mari dangasi Manipur ge Chief Minister Okram Ibobi Singna lupa lakh anigi incentive award piduna puning tawat kre Chief Minister ge Secretariat hold pangtokiba thoramaduda Yaski Parliamentary Secretary M Prithiviras Commissioner RK Nimai Department asigi Director amadi atay official ke hasu sarukiya ki Sahi kuntra nifan gi matungda Indian hockey team na world gi tournament amada medal lorkba asida Susitra Chanuna India team asigi captain aduga Pinky Chanuna defender Lily Chanuna striker amadi Sanarik Chanuna goalkeeper oina sarugya kibani Chief Minister Okram Ibobi Singna lairaba state oirabasu state asina angamba sel gi mateng khara piba asida Sanaroi Singna Penbiu, Matung Tarakpa tournament Singda, Lebakasigi, Mingchet Puro Haina, Yai Pamangol Piki. The sound my papa, no one of which the incentive paper. Young young lie about state Sanaroi Maria Sina Manipur Hockey gi President amadi Coaching Incentive Award pibigi thoramasita baton tawida bada pendaba phongdoke Loinana Kumalapak Hockey Stadium da suti numit singda Sanaroi Singh practice tawba yahanbine naba taksin ki Chief Minister na Strotarpa Sanaroi Singh sanaba yanana ba honagan ngeni haibu wafamsu phongdoke I Kumalapak ise sisukari to ya ye to proposal Nana Haiba, at the night of the announcement from Gata and the city moving in the Haida list. That's what we saw by Yanaba. Lakliba Augustara Manga Pangtokadriba Independence Day Mangwinana, Pamdaba Togdok Toktanaba, Section Torang Lokot Poinangasi, Infaliski Jagasing, Maruena, Sanjentong, Konung Mamang, Mahavali Amadi, New Chekana Chingba Jagasing, the Infalis District Police Commando Team Amadi, Assam Rifleski, Apun Matimna, Snapper Dogs Amadi, Bomb Dictator Season Adnati Humbagita Takre. August Taramdoi Maribak Ningba Atawusingi Ningsing Numit Lakpada KCP KYKL Prepak Pro RPF Amadi UNLF ki Coordination Committee Korkomna Miam the Yaipa Pauzil Pirakle Korkomgi Media Coordinator Ice Poire na Thador Pachero Lamada Ngasidagi na Chahi Chamakuma Toigi Mamang Lising Machanipan Magdrama Toigi Anglo Manipur Wagi Kongjomgi Aroibalan Pamda Manipur na British ki Makuta Mai Tiraga Tungda Sahi Adumaki August Taramdeda Manau Bungo Koireng Amadi Tangal General Bu Faida Bungda Laipak Mia Mamangda Tauri Yanduna Hatki Pukrambam Kajaubu Me Kunmangada Niranjan Subedarbu Jun Nifanda Aduga Chirai Tangalvuna October Taramdeda Tauri Yanduna Hatki Atawusing Asibu Hatki Banumit Singi Manungda Mapungoina August Taramdoi Asibu Lauraga Lising Chanipan Matrama Toigi Lal Datawai Katkraba Atawu Punumaki Mapamda Ikai Kunava Utuna Nasifaba Manipur Miamna Atawusingi Numit Haina Ningsing Toram Pangtoktuna Lakli Malem gi thakta kukan pangalaba leibak singna ningtamba leibak ama oina ikai khumnana palakkiba Manipur British ki makuta maiti ki budagi makoi gi lenga ki kudong chaba yengduna ipai pu singi thauna lingjel gi amatta oiba lingjena sagachar kiba leibak khunai gi apun basaktam thugarki amadi Manipur gi ngamkai semdok sadoki machet thugaiduna mapangal sonthalaki lisingama chamapan nipuma panda Indiana Manipur bu namduna loksinduna loilam ama oina Lairakpadagi Manipur gi Pibam Amuki Hena Sokchilaki Masagi Lajaramba Kunairo Laingak loan Laisem loan Senate loan Hauna loan Chatamadi Lichat Hazat ki Yumpam Punamak Leptana Tugairaki Bharat Lanmi Lising Humpu Tajinduna Apaspa ki Makada Hingbagi Hakpumba Matuna Aikoi gi Miyambu Otnairi Lising ama Chamapan Nipumapan gi Matungda Manipur British India da Kaidonung da Yauki de Haina Cherol Asina Makatarduna Lising ama Chanipan Mapirama Toigi Anglo Manipur Warbu India gi Ningtam Lalaugi Sarukamoina Nasigi Mirolna Puaribu Minamduna August Raumdagi Thoram Pangtok Nanaba Honargadi Thoram Sigi Nungi Oiba Puarigi Wahantok Mangan Bani Malemgi Pambak Takta Aikoigi Mapam Kananaba Aikoi Isana Isagi Laibak Lepsiduna Sakunanaba Honabagi Matam Tilabani Ngasigi Mirona Laibaki Hoiba Wafam da Isagi Lopam Tokpa Taugang Laurabakanda August Raumdoi
अथौब सिंग निंगसिंग नुमित की थौरम पालन पांगथोकपगी वानथोक हेना सेंगनगने हाइनासु जेरोल सिन मकाताना फोंदरुकली माइनर इरिगेशन डिपार्टमेंट ऑफ एकटपा RLI स्कीम निफान पार्लियामेंट्री सेक्रेटरी के मेघचंद्र नंगासी संगाकरे थौरम सिंग अदुदा MLA टी मंगी बाबू MLA लोकेन MLA बीरा माइनर इरिगेशन डिपार्टमेंट की चीफ इंजीनियर अमदी अते ऑफिशियल के असुसरुगाकी ngasi sangakhiba RLI scheme sing adudi nambol kendra gi manung chanba sanjanbam thaunaujam merakong kumbi gi manung chanba laitan pokpi saiton tera tompok ithai athokpam amasung thanga gi manung channa thanga lawai gi ne All India Students Federation AISF linkat ki bagi humudra taret suba foundation de ngasi lamyan wa sanglen pangthokre AISF Manipur State Council sindona pangthoki ba thoromaduda ex minister Dr M Nara All Manipur Students Federation Manipur gi founder general secretary Ningthogjam Mangi amadi AISF Manipur State Council gi president Nongtombam Sanalna thoromapu singone sarugyaki tharongam mari lenena ex minister N Mangina hana All Manipur Students Federation koramba AISF na Manipur gi maru be issue sing amadi mahiri khunai gi damak lawrkiba thodang miyam da thamki Loinana education sector bu commercialization tingu right to education act mapung fana channelu Manipur da ahum suba university lingu inner line permit system amukana channelu amadi nupi da sataba crime sing tingu haina AISF Manipur State Council na sanction gadori ba khongjing sing miyam gi damak kerfana na ba sanction gadabani masida miyam hupna pungning thogat pichangi haiki Chief guest oina saruga kiba Dr. M Narana education da commercialization torpodagi mangjagadabasi miyam da khanganki loinana Manipur da hauzik tampak te leiriba mahiroi sing jingi college sing da chendana mahi tamnari ba sing asi yangsin bichangi phongdokpag loinana honglakli education system gi matang da wafam kaya mahak na thamke लाइक तमदर परीक्षा था गया है बा मसीदा मुक्का मिंग चंचलंबा कॉलेज का दबा ट्यूशन मिंग खकने है बा मयाम में सुलेरी है सगी कमर्शियलाइजेशन ऑफ एजुकेशन सिगी मनुंग लाख कांदनी एजुकेशन की क्वालिटी सी को मही है बदुगी हयन्नी को थाकता योगदबगी वादनतना चाना मी अमोइबगी परफेक्शन को एजुकेशन से समाज में यांगलेन सरू नहीं यांगलेन सरू योगदब समाज दुदी किंदर ओइदरो मसीगी अकीब मदी ले रहे Thobal College gi Economics Department gi oja KS Nabachandra transport tauki babu yaning da phongdok laduna Mahiroi sina class boycott tawbagi khongjin changsin krai Mahiroi sina college campus ta wakani mipam amsu chataki physical education gi oina su takpi tambiriba oja asi handak MU da pangthokadriba inter college volleyball championship ki in charge su oiribani mapu transport tawbasi yaning de oja asi athum matamda Maki transfer order kapiu haina union gi secretary Deepak Namari lena singi pungning singsile la kadoriba tang kunmari sida Manipur University na sinjadna inter college gi volleyball the host logodoriba program sida so koi gi sir KS Nabachandra na in charge oibiribani talak sida government na yamna responsible laitaba order ama thoglokpa loina ojana Nabachandra ko transfer to ose कोई थमोई सोंग नुआइजदे ट्रांसफर ऑर्डर से अथु मतम द कपियो डेट 16 फौबा कोई क्लास बॉयकॉट तौजगनी मखादाना 16 फौबगी मतुंग द ट्रांसफर ऑर्डर से कलक तब तारगदे अकन बु खोंजंग के चंगसिन गनी Maram Students Union Sinduna Anirak Suboina Lunglila Elizabeth Meritorious Award listing and soon Taram doi ngasi Don Bosco Higher Secondary School Sanapati the Pangtokre Taramadu the Council of Higher Secondary School Manipur gi Secretary Sarangajit Kundrakpam Maram Union gi President K Raisomamri Maram Women Union gi President P Kinalu Sishu Sargaki Tarum gi Sarakama Oina Mahiro Chama Taram doi the Tongan by Award Sing Yentoki Taramadu Marilena Ucharakeasu Thaki Kumsi chehigi oina khwaidigi faba school gi mana Don Bosco Higher Secondary School Sanapatina taki thoramadu da wangang kibasingna Maram Student Union na local leba thabak thorum singbu thagat pa phongdoki chief guest oikiba Sarangajitna chingi mahiroi singna ankamadi science subject pu yamna luna khaliba ase khaloidawni laijariba niyom sing adu khangna chalabadi araiba subject oigini haibagloina mahiroi singi tongan ba scholarship ki khudong chabake asu laire phongdoki Wheresoever my friends who hail from different districts, especially the hill districts, they told me that
the plainsmen there are good in mathematics, whereas the hillmen that are not good in mathematics. I told them that no, this is not true. This is a myth. Sakang da bakulai paibasina fazinduna thamleba horticulture gi officer ani tek ta kaidina thadok piraknaba horticulture department gi officer amadi employees singna ngasi sanjin thongda leba horticulture office mamangda wakan mipam chatakre thasi gi nifanda kangla tongbi area dagi sakang da basina fazin kraba ya school jamasan dagi assistant OA maitram priyo kumar amadi nomaibung dagi wangkairakpam ibo pisak hauzik fawa mafam kangdana leire makoibu miyobagi minungsi amadi imung manungi awaba yenglaga tek ta kaidina Thadok Piraknaba District Horticulture and Soil Conservation Officer Senapati A. Joy Kumar Sarmana appeal Turkle. Domestic violence ki checheng phang lubinupi amagi achuma while phangna ba court wakatwada mateng pang lubinupi advocate ama club ki miyo singna ki halapdagi laitana himangam drehari Serap Court Complex ta leba All Manipur Bar Association gi office ta pangthokiba paugi mifam amada advocate Gangarani na phongthokibata Handakta Radamani Kovinupi Amana Mahaki Macha Chahi Omta Ngairibi Machanupi Mapuroiba Ratanna Lahoraga Mahapu Intorakpadagi Mahaki Macha Fangan Binanaba Aingi Mating Pangbio Harpadagi Aingi Mating Pangdana Court ki Mating Dagi Macha Fangan ki Thawiban Sinam Lekaida Leba Naro Laisemba Club na Aingi Wang with the Mahapu Kian Bagalwenana Radamani gi Macha Adu Club na Lauraga Ratanda Sinakre Loinana Mangonda case Handona Nabawa from Tamlok Padagi, Yumda Laitana Laivangam Drehaki. Amagi President K.S. Manina Masagi Matonium Chumna Toriba Advocate Amabu, Klapna Ain Kutta Paiduna, Masagi Matauto with the Upon Bapi Bibasi, Achumba Nate. Hiramasig Matanga Infal Police Station Gangaranina Wakata, Police Neck K. Sama Lokatre, Kanagamusina, Maram Chadana Aingi, Sinpamda. Kuting jinduna masagi matau pangtok pada apanba pirabadi All Manipur Bar Association at Tumina Leroy Hiramasida Sarkar nasu punging changbi haibo pom thamke Sigumba kai hanjinba naro lesemba club ki ain makutta paiba mob justice ki mong da chatharapa ukil akoina kunai sina maru aina nupi crime against women haiduna kalna chatharingai maraka sida mob justice haidana kanna langne ngi marak sida ukil nupi amada tawba crime against a lady advocate ta changchal ibase masi yamna chawba hainas crime mani masi khudakta masigi poche thingaudragadi amuk makata na micham nupi amada di kaya ga matin chathagadi ge si khaluda par association no ai ta koi Manipur Sarkar gi school sing da infrastructure sing chuna lehenduna apaba mairoi puthongna naba desamna sangsil kleba khongjing gi saruka moina ngasi soibam lekai gi Radhe Singh Primary School Kurai Girls High School amadi Chase Iboyama School Yangsin Kre Yangsin badu da class room da yen loisilamba oza singna suti numita soitoramba amadi piona mana mathang numit ki sign toramba kaya thengnarki Chase Iboyama School da staff singna sel khairaga Nekpa Chowkidarna School Building Matakta Laiba Classroom the Yen Loishilam K Class 6 Tagitian Fauba the Laiba Mahiroi Nipu Mari Oza Kuntaretna Mahi Tambiram Tenlar K Nasi Mahiroi Tarakak School Karam K Kurai Girls the Class 6 Tagitian Fauba Mahiroi Yankai Nipa Lai Oza Kunna Mahima Singh Tambiri Pionamadi Oza Karana It Numit Amadi Nomajinumita Soitaronki Amaramda Radhe Singh Primary School da Class 1 dagi 5 fawda sumnagi mahiroi tarataruk laibagi manungda class asida mahiroi taruk kaktamak kanarki school asida oza taramathoi lai mahiroi ga oza ga chanadaba oza singi section daba singi matanga desangi secretary general aramum thoitoina pendaba wafung kaya phungdo pagloina sarkar gi phamnaibel singna office ta phamduna school yang sinbagi mahut field chatna matam chana Yang Sinbidana Apapa Mahiri Putona Bahonavada, Achauba Todang, Lobby Habo from Tamki. Okay, from Nivasi, Sinazu Mikey Devil, the Pamagalabi Mo Taitare. Okay, you feel it's a piraga, school sing Ziggy, Mong Mato, Kamaito, schools of Fazana, Ranto, Libretto, the Bra,
हाइबा पोत अमा यंगजनबियो अवाट पासिंग फजन हाइलाइट तोबियो कमाई तौरीगे हाइबदो फजन यंगजनबिनबा मतुम तंगा अपडेट तौसिगे मदु नततना अखोइगे मसागी तोलो फंगगा लोइरे खदोगदी हाइतारे मसी सीसी दनते स्कूल मैम अमा हेना सिरपगी मसा अमो कनि हाइतारे तबुं तोबो ड्यूटी दो डिपार्टमेंट की कोई मरी लेनबसिंग तोबियो हाइबो संग साइडगे उदा कंगलेसल की 13 सुब मपो कुमोन गमरी लेना ngasi Manipur की अथौबा मरी की फोटो सिंह Manipur की तोंगान बा सिविल सोसाइटी ऑर्गेनाइजेशन अमदी इंडिविजुअल क्या दे यंतोकरे Manipur Press Club the Pangtok ki bathor maduda All Manipur Working Journalists Union की President Wangkim se samjai Damdai College की lecturer Priyodasni Amadi Kanglechal की President Ayang Leima Loinana Senior Advocate Angom sa Araba Susarugaki Taramadda organization की मैकेदगी मणिपुर की अथौबा मरी थांगाल जनरल बिरटी कैंड्रजित पाउना ब्रजाबासी अमदी हाइपोक जदोना की फोटो सिंह तोंगान बा सिविल सोसाइटी ऑर्गेनाइजेशन अमदी इंडिविजुअल सिंह दा खुसिनकी तरामदुदा वांगांगलदुना कंगलेचल की प्रेसिडेंट अयांग लेमना खोंगथांग असि कंगलेचलना चही तरारोम निंगजरक्लब मतुंग मणिपुर की अथौबा अथौबी कयागी मरमदा खंगननब पांदमदा लोकलपने मकाताना वालौरिबा अथौबा अथौबी कयागी फोटो सिंह मथंगी मपोक कुमोंदा यंतोंननब होनगने हाबो वफम थमकी All Manipur Working Journalists Union की President Wangkim se samjaina Manipur da civil society organization kaya sengum sobugum sogolapana maram warga thaksi khasi wat pagi mami tabugum tawri masina thabak ama sangsin bada khurok thangana bage chawba macha koi maram masina thakha khangna chana ningbagi apamba sumhak na phongdoki OND Bright Students Home Thawal Atokong Kunung Sindana Home Masigi Oina Handa Pangtokiba Class 10 Farkyada Mai Pakraba Amade Position Laurkiba Mahiroi Mari Puning Tokatuna Manamatum Pikre Atokong Kuno Community Hall Pangtokiba Thoramaduda Social Welfare Minister Kumari Eke Mirabai MLA O Landoni Desi Thawal Tiranji Susarugaki Minister Mirabai na Maliam da Sokot Patanabagi Lamjelasida Education da Ahombakea Lakrabana Lamdamasida su Education Awan Purak Nava Honaba the Sarkar Sina Kanna Honori Mahirisina Mak Yamna Wangna Fongbangam Naba Honab the Natana Laisu Kana Larik Haikadabni Haiki Social Welfare Department Gi Oinasu Atumatam da Awanba Amapurak Lakani Haibawa from Minister na Fondoki Sarkana su Tongan ba Manipur ki government ki school sing college sing da tongan ba ko policy program na option duna anoba policy mayam matam da chana ba ko subject matam da chana ba ko na gari haiba ta chapter mayam jin ka option le haraga पृथ्वी की लमजेंदा अखोई इचासिंसु मांजिन थाबा ngमनबगी दमकता पुनरगिबा कयासिंग गलवादीसु हौजिक लैबा मयाम सिंजे मयाम नंगांगरिबा सकलरिबा मयाम दुदगी टॉप टॉप मागुल अमदा हंदक की सहीदगी दी करिगुमा समथिंग खरद ओरसु डिपार्टमेंट सिना प्रजागी दमकता खुदोल तौना तौबा ngमनबगी दमकता कन्न होनदे India की हुंपुतरुक सुबह इंडिपेंडेंस डे गमरी लेना आयन थिंकरबा KCPMC की सेंट्रल सिक्योरिटी काउंसिल ना निमिदसिबु इंटरडिक्ट तौबगलोइना कंगले पाक्सिन बथुंगना अयुपुंग तरुक तगी निमिदांग वैरम पुंग तरुक फावबा पब्लिक कर्फ्यू थमख्रे लुपसी की इंफॉर्मेशन एंड पब्लिसिटी सेक्रेटरी पाइखोम मैती ना थादरुक पचिरोलमदा अथिंगबा असिदा अनायक फायर सर्विस वाटर सप्लाई रिचुअल सर्विस इलेक्ट्रिसिटी प्रिंट मदे इलेक्ट्रॉनिक मीडिया ना चिंगबा खुदिमा कोमतोकनी हारी लमदमसिगी मरमदम लेपचबा मनिंग तमलेबा का अमनी हाइबसी ngasi sovereign Indiana poktrngai dagi hauna Anglo Manipur Friendship Treaty lising machatre thumpuni Anglo Manipur Defense Protocol lising machatre thumpum doina mayeklar ba kudam amani Anglo Manipur War lising machanipan marfadrama thoida kanglifakna British India gi makapon baleba kamoina laikibada former viceroy Lord Northbrook amadi Lord Reform Anina Independence Kingdom oina laiba kanglipak punam duna loksinba chumde haina British Parliament ta akan momong da yaning da phongdokada British Parliament na wakadu tar batungda maromdom lepcha balaiba kamoina thambiramke British India na kanglifak thadok tringagi lising machamapum niputaret ki August ki thangtara mathoida India madi kanglifak anina inakiba yana warol standstill agreement amadi instrument of Association Kuyek Pinaduna Kangai Pakining Tambu Kai Kumnabi Wagaloina India gi currency post and telegraph foreign affairs samadi defense janabigi warol kaya yauri Hariba
agreement asigi wangmada leibak miyam gi hak amadi Manipur Constitution Act lising chamapan ni putaret pu ikai khumna bidana Manipur merge agreement lising chamapan ni pumapan da nampuda Maharaj Bodachandra gi khuyek pihanduna neo colonialism gi iho sakatuna Indian Union da tilhan kyari loinana kangleipa ki ningtambu namlo loksan khrabagi tungda leiba ki mangkraba ningtamba hanjina naba India gi matakta lal hauduna lakli aikoi gi channel on chat pijet laiteng nat ki chanabi chakcha yuthak sakchu wangang sangang tongan badanatana maning tamba leibak amagi leifam thokpa Montevideo Convention lising chamapan kuntrahum doina piba parameter chapsana lejai aikoi Aryan Dravidian Kanglop nate Mongoloini Puari Kenabadanatana aikoi si makoi nate makoi si aikoi nate haiba khanglabadada parallel nationalism leifam thoi hairi Tipai mukdam sabi yaroi haiba miyam gi yo kansilakle ngasi Imphal West ki manung chanba Sangmai Jinda Khela Khong tu Sangmai Jin area People's Organization na sinduna wakat khongcha chatkare khongjang asina NSP shi hankro lamdam sigi miyoi sing refugee ohen bi yaroi Tipai mukdam na aikoi gi khongul mulan gadawbugi saruk aikoi punna lanthengna buchangi loinena asigumba makoi gi dam sabgi tapakasi lephanba chumgani haiba kholau kya lauki loinena warol kya su iki organization gi luchingba Razauddin na dam saba thingminana ba Bharat ki Prime Minister Home Minister Environment Ministry amadi State Sigi Chief Minister da Cherol Pisalagani haiki dam gi mayokta changsilakliba miyam gi khongjang asi achumba khongtang ni haiba wafam su phongdoki dam saro matung da aikhoine leiriba yum jingje ising na thumjang grani aikoi labuk ising thumjang grani aikoi leifam leiraroi aikoi chana na pot ama phawal leiraroi aikoi yum hongkiba tabani yum hongbam ju leite aikoi gi wildlife ama phawal leiraroi we will be nowhere in the world so we don't want to construction of the Paimuk Dam in Manipur Humpumapan Suba CRPF Battalion Sinduna Mantri Pokri Unit Headquarter da CRPF CB Action Program gi makhada tongan bo home amadi NGO singda ising habna bateng water filter amadi sana khonabagi masak mathum sing pikre Tharmadu da CRPF Imphal Range gi DIG SK Rai chama subna mapan Suba Battalion gi Commandant PK Mehra Marifu Taruk Suba Battalion gi Shanju Kumar amasung Humpumapan Suba Battalion gi Commandant PK Singa Susurgaki DIG SK Raina CRPF asi miyam gi aseng marupni force asi santi ngang na ba leiba kangbuni miyam gi damak darka leiba matamda mating pangna na ba sem sadun le hai ba फॉर्म फोंडोके बहुत ही अच्छे आयोजन के लिए एक बहुत ही विधिवत सुचारू रूप से चलने वाले आयोजन के लिए मैं 69 बटालियन CRPF के सेकंड इन कमांड श्री PK सिंह व उनके अधिकारियों वो पूरे यूनिट की टीम को बहुत बधाई देता हूँ मणिपुरी एसोसिएशन ऑफ कनाडा ना MLA Laisram Nandakumar bu Ontario da okre Tharmadu Greater Toronto gi area da laiba Manipuri singna saruya ki MLA na mapalam da lairiba Manipuri singna amaga mateng pangna bagloina na wakalo namdi I pau phaudona duna Manipur bu chokana na ba honoriba kya bu singthake Lakliba August 13 da pangthokani Toromba Churchampur gi oina Pre-Independence Day gi thoram banna maramoidana August 13 da oina pangthok lagani hari Program officer sing amasung marine na staff sing na thoramasida yaurana ba khangalakli yaudaba singi matakta action logani hari pangigani ningam haudana ba appointment lawraga laying bi house break matung mayam mutaram na munok jare ngasi aikoi gi khunai si sudana nungaining bagi sang asum hengalakle hana social welfare minister Kumari Ake Mirabaina phongdokre Imakatel number the Pangtokpa Numit Humnigi poster campaign social service amadi awareness program loisin bigi thoramda minister na wafam sifongdoki bani Tharamadu da MLA O Landone DGP Joy Kumar All Manipur Working Journalist Union gi President W Samjai IMC gi chairperson Enimai Sarmasu Saruyaki Minister na Katelbu masak thokna nalan si haina paukjel piba banner amsu hangdoki Amzugi President Samjaina Katel Ahum Nana Thamba IMC Khakta Natana Katel Fambi Imaibel Singiju Chobu Thagdang Le Haki
DGP Joy Kumarna Kaitel ahum asigi ising fangananaba water tank tara piragani loinana nomagi manungda water tank karama ising thangani pada haudi sengdonanaba water cannon trif ani nomagi manungda pigani haki MLA o landolina polakta fada haudi hundonanaba dustbin macha sing pigani Kaitel asibu taru tanana thamnanaba punamagna honamine se haki Minister AK Mirabaina Imphal City bu Green City oinanaba Chief Minister na honoriba sida Imaibel Singhasu amadi Imaibel Singhichu chobu thaudang lai amadi mateng pangbiu mapalamgi myoy singna nupi khaktagi Kaitel asi uraga sonaramdana hankhiba yaukhide masibu luna na thanona ba honabada sarkar khaktang haibagi mahutta ekoi punna honamin risaibo phom phongdoki Chayesi Ataubasingi Ningsing Thorongam Loinana Manipur Chief Minister Police Medal for Outstanding Devotion Award Manipur First Service Ki Station Officer Oriba L Nabachandra da Piragani Mahaki Matau da Katokpagi Damake Award si Pinanaba Kangalakibani Hari School Band Singi Hayandagi Thau Andro Parking da Laiba Bharat Petroleum Corporation da Pigadori Ayupung Tarukdagi Nungtilpung Manga Fawda Serial number Chahum Humudra Mathoi Dagi Card Paiba Singna Thau Lorona Bakangalakli Hayang Pangtokadoriba August Roundoi Atobusingi Ningsing Numit Asigi Mangwenana Sunset Market Street Band Welfare Association Rup Mahal Tang Irabot Baban Amadi BT Road ki Akoibada Lamtu Sangdokre Sarugya Kiba Amana Bazar gi Akoibada Leriba Mioy Singna Fata Haudi Singasi Mafam Sana Hundopi Hana Apil Toki Hundok Tarsho, Mapam Zana does Binda Haptana, Toba, Admina Tohani, Aduga, Sunday Market, Mapum Pana, Pogi Apaba, Pogi Taupan Harun, Chinjidam, the Pungilambi, Kalaga, Takana Sunday Market, Livana, Sunday Market, Yampalambi, Oigadra, Kanjay. Atauba Singi Numit Lakpada, Lamlam Sigi Prupsa Punamakta, Lebag Asibunung Siba Amadi, Lebag Asigi Damakta Katoning Bagi Taujaladu, Bibiram Sunahana, Ispana, Pongdorkli. Ipsana Makataraduna, Lamdam Asigi, Hogalakliba, Miro Maruena, Tungi Yumbi Oigadoriba, Mairo Nalo Singi Mapamda, Atau Bossing na Pamzeramba Katamba Amadi, Matik Magun Laiba Kunai, Amagidamak, Mangzeramba Manglan Sing, Adubuning Sing Handuna, Achuma Maike de Lamjing, Lamtak Nanaba, Honavada, Augusta Homde Esmak, Pridigi, Matik Maram Chabanumita Manihari. IS Akoijam na iba Manipur dagi tokai taning binu amadi masu sidaroi daba lairang singkobulari kani MLA Paunam Brojen na hunabi matungina release tokre Indoor Stadium Thobal da pangtoki bator maduda Manipur Site Committee Thobal gi President TAS Komdon Tambalnu Site Marup Yaripoke Advisor Raghubi Thiam Susaryaki Cycle Kendra gi waina Social Welfare Department gi makada kanaba fangan gadaba all as Pension card sing Kendra Sigi MLA Yamtong Hawkif na Yantokre Babu Pradalai by MLA ge quarter the Pangtoki Batamatoram Amada Al Chani Romda card sing Dukusinaki MLA na Kendra Asida Punna Kulchani Yankai Romlay Sarkar na Pirakliba card sing Asidi Chani Kaktane Kul Amom Dagi Mioyamom Local Labasu Masing Sunadabana Marile Nama Department na Masing Hangadanduna Miam ge Awabasi Kohonbiu Fungdoki Hanagi MLA sings na Pulap Paisilaga Miyamana Beshaja Pulap Lobanina, Equisi Ojikti, Pensinisi, Pulap Lobasingasi, account hanga abanina, Masamasan account hamba yatabanina, Pensinji Yam Shire, Loningai, Mohoina, Hanna, Pensinji, Pulap Paisilaga, Pulap Lobanina, Miyamana, Loina Pangel. Karasi Chani Yanki, Chani Hatang Pirapanina, Kundi, Chani Yankini, Kunumadam Momtungi, Adudi. Mayamasi Yam Shaunare Yaragadi Gomena Atumatamda Awat Basingasi Jing Shilaga Asi Atumadam the PBO Hibasi
Apunba film production puthokadaba CID Langlel film gi yakpetawni thoram ngarang thawbal kiam sifai da pangthokre thawamaduda RK Kaiku Y Nilachandra amadi O Perflo Susargyaki film asi Somananda Yankokpamna Ivani PC oinamna direction pibani ngasi yoki Imphal Churachampu lambigi Torbung Banglada winger ama accident thokuda miyo ama lekidreba miyo asi masak maming khangmangamdri police na Churachampu district hospital gi mok ta thamle music director Punil gi matakta chahiyani film forum na ating matam kre mahakna Haris Jairasna direction oiba 7 arm Aribu Koba Tamil film asigi isai mun andi haina sayoba asibu Mishna haina mington music video na copy tawduna puthorokpadi asingba athingba sithambane hari hojik sanabgi pawmulo birse Ngasigi sanabgi pawda Huyan Lalong Thangta Association Manipur na sindana Kumal Lampak Indoor Stadium na chatariba kuntaruk suba state Thangta championship king asi sanaki batongan tongan ba match singda gold medal laukraba sanori sing adudi senior girls phunaba amagi -50 kg da Nauram Thongi Tilesori Chanu -54 da Langol gi Lakshmi Devi -58 da Kwakatel gi and Tombi Devi senior boys phunaba amada -52 kg da Tangkham gi Somanand Singh -56 ta Hangangi Kiran Singh -70 ta Kwakatel gi Umananda -75 ta Kwakatel gi Ruhi Chandrane DSA Bishnupur na sindana Bishnupur gi mini stadium na chatariba ohum suba Dangmai Bazadi Kabui Memorial Super Division Football League king asi sanakiba match ta KVO Kunpumbu JMC Puwalana goal ohum amada thoikre Infalis District Football Association Sindana Kumalapak Artificial Turf Ground Chatariba Maharaj Ganendrajit Memorial Super Division Football League ngasi sanakiba match ta ESU Wangkaina YWC Thambal Kongbo goal om sinoda thoikre ESU gi goal ohmadu Kapang Singh Ronaldo amadi Thangboy Chiruna sankibani anisuba match ta 11 star akam partner KIYC Ketri Irul Mapalbu goal tarukamada thoiki 11 star gi goal taruk adu Romesh na goal mari aduga Ronex na goal ani chanki Amuramda Imphal West District Football Association sindana ground asimakta da chatariba El Sangita Memorial First Division Football League match ta sikal lilong chajingna CYLC Chingamatapu goal amasinoda aduga Wafa Wangwei amadi Ipsa ani sanabda goal amom chanaduna draw satkre Thasigi Kunmari dagi Malaysia da pangthokadoriba SN Cup ta India hockey team da Manipur dagi KS Quarterzita made K Chinglen sana represent tawduna saruk yagadori masida Manipur hockey na sanaroi ani asibu Indian team da saruk yarakba asida yaipa paugzel pirakli MD Raju chahi kuntramnga apokpa Ayasudin Kairang Tera Makongdagi Nupa Ma Hokiba August Kitang Mangagi Ayupung Tarukta Matamda Mayumdagi Thokibdagi Mapam Kangdana Mangkre Nupa Sifut Manga Wangi Mamai Koidane Masanoi Kuchungawi Mana Thokiba Matamda Hikok Machugi Jinnama Setki Waktangnaba Machugi Furit Litki Angauba Machugi Kongoba Matongki Mahak Kanaguma Sing Tangna Bidabadi Manangna Police Station da Pau Pibiu Hari Nasino Mageba Ingasagi Pau Tegi pangbu pau gi matna ngasi gi khwaidi gi saba degree celsius kontramatoi dasmik ani khwaidi gi ingba degree celsius kumatoi dasmik ni fa nungsiti yaw ising manel gi chang ayukta chada marpudra nungtildana chada humputaruk nungju gi chang manga dasmik ama millimeter ne hauzika ro da mori ba pau amuna pijere border fencing gi watok yengsina na ba committee ama siamna na ba cabinet no ware flow krai Kariguma dabi ama tawbagi van blockade toksindana mangan tan mana kanaba purakte hana Deputy Chief Minister na phongdokrai amadi NIT da international gi oiba academic atmosphere ama lehna ba honoragani hana Education Minister Okendro na phongdokrai nasigone de ISTV ne pijaba pawmatang slojere yengta biru khunimu pawmukana khurumjare